Su makha tana sangdoktanaba Kokomina Prime Minister Narendra Modi da iba cherol pisintre. Pawasi nga sinungthil fongkiba kang laypaki mayra pawsi dagi lokhat savane. Kuki lalawlup kun mangaga Bharat laynga ka chanaragliba suspension of operation suasi. Hayeng dagi hawgaduriba Manipur Assembly gi mikhal gi mangoy nanna. Sugi mayokta akan ba khongjang changsilakpaga iroy nanna. Su makha tana sangdoktanaba Kokomina Bharat ki Prime Minister da iba cherol pisintre. Coordinating Committee on Manipur Integrity Kokomigi Coordinator Somendro Thoksomna khuyek piduna Prime Minister da pisin ki bachero ladu. Kokomigi lutsingba mawairiba Khaidem athaubana New Delhi da ladiba Prime Minister Office da pisin ki haire. Buna lamay ahum panba i bachero ladu da. Kokomigi maikai Prime Minister da thamkiba wafam singi manungda. Chin Kuki narco terrorist group singna ayaba thamnaragliba sugi matamase tha asigi kunipan da loiragadabane. Hairiba yanaba si Kuki militant sing asiga political dialogue chathaduna. Ingtapa phiba mama purakani haibagi pandamda. Kumjali singani nipandagi thengkhang naina sangdoktuna lakhibane. Adubu suda yauriba Chin Kuki narco terrorist singna Manipur gi yellow mimitay singi fangpham thokpa hagsing mangan badanatana. Makoina Manipur da lairakpadagi khudong thiba phibam kaya mayok na halle. Sugi ground rule thugaibagi khudam changdam sing leirabasu India lainga ki maikaidagi aroiba waroisin purakadaba thabak sing laukhatavana suda leiriba singi thawong sing logi wangmada lehelakle haiba wafam sing yaure. Prime Minister da pisin ki bachero laduda Kokomina record tawduna thamlakiba Sugi ground rule thugaibagi tongan ba thawdok singi matangdasu mariksumna phongdokle. Phongdokliba maram sing asina ningthijana scrutiny amasung reassessment tawduna hathu na Chin Kuki narco terrorist singa tawnaragliba Sugi yanaba si sangdokpigano. Sugi ground rule thugaiba singi mathakta wakhaina chingba ayaba thabak sing khudaktagi laukhatlu amasung makoina satharakpa lo thugaiba thabak singda athingba piyu haiba wafam sing yaure.